Manipur Top Channel की वीडियो अमता अपडेट तौजगे ngasi ayuk angan bafong se phone January की tang 13 da general strike laothokhre mayang Imphal Police की manung sanma salam masa gi ngayok farm amada January 19 ta asi bhaksang oina phangkiba wasima misi gi mayok ta sem kiba JAC na January 13 gi ehing nung yai gi horaga Manipur pumbada pung kungamari gi general strike laothokhre ngasi gari pok turi hal pangthokpa paumi sing unaba amada JAC against the brutal killing of Miss Wasima gari pok tuli halgi convener mainam Rashid Ahmad na haikibda wasima gi mehata chena basing pung nipu nipan gi manung da phaduna ain gi oiba thabak lokhalu haiba dimana du thabak oina lenga ki maikai gi onthorap tabadagi general strike ki khongjang asi lathokpane khongjang asi gi manung da positive oiba response laptrabri tongan tongan ma CSO singa khusam naraga henna kanba khongjang sangsilagani hairi aduga atopa maru oiba paw mana AR na amukasu singdorakli Imphal Morelambi National Highway 102 da Khodeng Thabi checkpost ta Assam Rifles ki personnel sing nupi IPS officer ama tathita woina tawkre haina state asigi tongan tongan ma civil society organization singi maikai digi press the world phongdora pasi laibak thibni hairi AR gi PRO na thadorok pasarol ama the case asi hausi Assam Rifles ama de Manipur police ki maikai digi thijinbagi tabak sathari bana marak asida tongan tongan ba organization singi maikai digi wafam phongdorak pa AR da maral sirakpa asi asumma oiroi AR gi maikai digi su court of inquiry chathabaga loinana police na su case asi thijilibane masigi mathakta Manipur State Commission for Women gi maikai digi case asi thigalakpada su AR na mapung phana mateng pangni haina su pauksi asina phungdoragli. Thank you.